ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯁꯨ ꯊꯃꯣꯏꯕꯨ ꯁꯦꯡꯅꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯦꯛꯇ ꯑꯃꯠꯇ ꯑꯣꯏꯈꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ ꯑꯦꯅꯤꯒꯤ ꯃꯆꯥꯒꯤ ꯆꯒꯨꯝꯕ ꯅꯨꯃꯤꯠꯅꯤ ꯃꯍꯩ ꯃꯍꯩ ꯀꯣꯏꯔꯥꯡ ꯂꯥꯡꯉꯤ ꯁꯣꯝꯗ ꯅꯥꯎꯇꯣꯝꯕꯁꯨ ꯄꯤꯡꯀꯤꯒ ꯆꯠꯅꯕ ꯍꯥꯏꯅꯈ꯭ꯔꯦ ꯕꯣꯔꯤꯁꯁꯨ ꯔꯣꯅꯤꯒ ꯆꯠꯂꯨꯁꯤ ꯍꯥꯏꯅꯔꯦ ꯔꯣꯖꯔ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯇꯅꯥꯟ ꯇꯅꯥꯟꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯊꯣꯔꯛꯏ ꯏꯃꯥ ꯅꯤꯡꯊꯣꯏꯅ ꯀꯥꯏꯗꯅꯣ ꯔꯣꯖꯔꯅ ꯆꯒꯨꯝꯕ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯅꯤꯡꯊꯣꯏꯅ ꯑꯩꯗꯤ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦ ꯈꯜꯂꯨꯕꯅꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯏ ꯕꯕꯥ ꯍꯜꯂꯛꯑꯒ ꯂꯥꯛꯃꯤꯟꯅꯔꯒꯦ ꯔꯣꯖꯔ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯃꯥ ꯕꯕꯥꯒ ꯂꯥꯛꯀꯅꯣ ꯏꯃꯥꯗꯪ ꯂꯥꯛꯑꯣ ꯅꯤꯡꯊꯣꯏꯅ ꯀꯩꯒꯤꯅꯣ ꯔꯣꯖꯔꯅ ꯅꯤꯡꯊꯣꯏꯅ ꯅꯄꯥꯁꯨ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯗꯨ ꯐꯖꯅ ꯌꯥꯍꯧꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯤ ꯊꯕꯛ ꯍꯜꯂꯛꯑꯒ ꯂꯥꯛꯃꯤꯟꯅꯔꯒꯦ ꯔꯣꯖꯔ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯕꯗꯒꯤ ꯏꯃꯥ ꯌꯥꯔꯣꯏꯃꯦ ꯂꯥꯛꯀꯅꯨ ꯆꯤꯆꯦꯒꯤ ꯃꯧ ꯃꯆꯦꯗꯣ ꯑꯗꯨꯅꯦ ꯕꯕꯥꯒ ꯈꯪꯅꯔꯝꯃꯤꯁꯦ ꯅꯤꯡꯊꯣꯏ ꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯔꯣꯖꯔꯅ ꯃꯥꯅꯦ ꯏꯃꯥ ꯅꯤꯡꯊꯣꯏꯅ ꯏꯅꯝꯃꯅ ꯍꯥꯏꯕꯗꯗꯤ ꯇꯣꯟ ꯍꯥꯏꯕ ꯊꯥꯏꯅꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯤꯗꯨꯅꯤ ꯍꯥꯏꯗꯥꯏꯅꯦ ꯔꯣꯖꯔꯅ ꯍꯣꯏ ꯃꯥꯅꯦ ꯆꯦꯇꯣꯟꯗꯨꯅꯦ ꯕꯕꯥꯒ ꯈꯪꯅꯔꯝꯃꯤꯁꯦ ꯅꯤꯡꯊꯣꯏꯅ ꯃꯁꯥꯅ ꯂꯝꯕꯤ ꯀꯛꯆꯕꯅꯤ ꯑꯩꯅ ꯅꯠꯇꯦ ꯐꯔꯦ ꯑꯃꯨꯛ ꯍꯟꯅ ꯏꯃꯧ ꯑꯦꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯔꯣꯏ ꯁꯦ ꯂꯨꯄꯥ 2,200ꯁꯦ ꯑꯉꯥꯡꯗꯨꯗ ꯄꯥꯏꯍꯜꯂꯝꯃꯣ ꯔꯣꯖꯔꯅ ꯍꯣꯏ ꯏꯃꯥ ꯔꯣꯖꯔ ꯃꯃꯥꯅ ꯃꯅꯝ ꯅꯝꯕꯤꯔꯒ ꯁꯣꯅꯤꯌꯥ ꯍꯣꯏꯔꯣꯝꯗ ꯂꯥꯛꯏ ꯔꯣꯖꯔꯅ ꯇꯟꯈ꯭ꯔꯦꯗꯀꯣ ꯉꯥꯏꯗꯣꯏꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯔꯣꯖꯔ ꯃꯥꯏ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯁꯣꯅꯤꯌꯥꯗ ꯀꯣꯜ ꯇꯧꯁꯜꯂꯤ ꯁꯣꯅꯤꯌꯥꯅ ꯂꯣꯏꯔꯦ ꯅꯪ ꯂꯥꯛꯑꯕꯣ ꯔꯣꯖꯔꯅ ꯂꯥꯛꯑꯦ ꯁꯣꯅꯤꯌꯥꯅ ꯍꯣꯏ ꯊꯣꯔꯛꯑꯒꯦ ꯊꯝꯃꯦꯀꯣ ꯐꯣꯟ ꯊꯝꯈꯤꯕꯒ ꯁꯣꯅꯤꯌꯥ ꯃꯃꯥꯏ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯕꯤꯅꯥꯅ ꯉꯥꯏꯈꯣꯅꯦ ꯅꯄꯥꯅ ꯄꯩꯁꯥ ꯄꯤꯔꯝꯕꯅꯤ ꯕꯤꯅꯥ ꯄꯩꯁꯥ ꯂꯧꯊꯣꯛꯂꯨꯔꯦ ꯁꯦꯁꯦ 1,000 ꯁꯣꯅꯤꯌꯥ ꯃꯈꯥ ꯇꯥꯖꯗ꯭ꯔꯦ ꯑꯁꯦꯡꯕꯗꯤ 2,000 ꯄꯤꯌꯨ ꯍꯥꯏꯔꯝꯕꯅꯤ ꯃꯄꯥꯅꯁꯨ ꯄꯤꯔꯝꯒꯅꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯣꯛꯇꯕ ꯃꯃꯥ ꯍꯥꯏꯁꯤꯗꯕꯨ ꯐꯅ ꯐꯔꯁꯨ ꯑꯄꯣꯛꯄꯤꯒ ꯈꯔꯗꯤ ꯈꯦꯠꯅꯩ ꯍꯥꯏꯅꯔꯤꯕꯅꯤ ꯁꯣꯅꯤꯌꯥ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯊꯣꯔꯛꯑꯦ ꯔꯣꯖꯔꯅ ꯋꯥꯎ ꯏꯟ ꯑꯥꯎꯠ ꯁꯣꯅꯤꯌꯥ ꯔꯣꯖꯔꯗ ꯍꯥꯏꯐꯦꯠ ꯄꯩꯅ ꯌꯦꯡꯂꯒ ꯋꯥꯊꯤ ꯉꯥꯡꯅꯨꯀꯣ ꯔꯣꯖꯔꯅ ꯀꯩ ꯋꯥꯊꯤꯅꯣ ꯏꯟ ꯑꯥꯎꯠ ꯍꯥꯏꯖꯕꯅꯤ ꯐꯖꯕꯅ ꯂꯣꯏꯔꯦ ꯏꯇꯨꯁꯦ ꯂꯥꯛꯑꯣ ꯁꯣꯅꯤꯌꯥ ꯔꯣꯖꯔꯒꯤ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯦꯛ ꯍꯣꯏꯗ ꯌꯧꯔꯛꯑꯦ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗ ꯇꯣꯟ ꯃꯆꯥꯗꯨ ꯄꯣꯔꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯇꯣꯟꯅ ꯂꯥꯛꯑꯣ ꯐꯖꯕꯤ ꯁꯣꯅꯤꯌꯥꯅ ꯑꯌꯥ ꯌꯥꯝ ꯆꯥꯎꯔꯝꯃꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯔꯣꯖꯔꯅ ꯏꯇꯩꯃ ꯅꯥꯎꯇꯣꯝꯕ ꯍꯣꯏ ꯂꯥꯛꯈ꯭ꯔꯕꯣ ꯇꯣꯟꯅ ꯂꯥꯛꯈ꯭ꯔꯦ ꯀꯥꯈꯠꯂꯣ ꯃꯊꯛꯀꯤ ꯀꯥ ꯇꯣꯉꯥꯟꯕꯗꯣ ꯑꯗ ꯕꯣꯔꯤꯁ ꯍꯣꯏꯁꯨ ꯂꯣꯏ ꯂꯩꯍꯧꯔꯕꯅꯤ ꯔꯣꯖꯔꯅ ꯍꯣꯏ ꯂꯥꯛꯑꯣ ꯁꯣꯅꯤꯌꯥꯅ ꯀꯥꯔꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯔꯣꯖꯔ ꯍꯥꯟꯅ ꯃꯊꯛꯇ ꯀꯥꯈ꯭ꯔꯦ ꯁꯣꯅꯤꯌꯥꯅ ꯚꯥꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯇꯣꯟꯅ ꯁꯣꯅꯤꯌꯥꯕꯨ ꯃꯥꯏ ꯀꯥꯗ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ ꯐꯝꯃꯣ ꯇꯥꯃꯣ ꯂꯩꯇꯦ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯁꯣꯅꯤꯌꯥꯅ ꯇꯣꯟꯅ ꯑꯩꯅ ꯀꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯕꯨ ꯋꯥꯔꯧꯗꯣꯏꯅꯣ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯕꯤꯗꯨꯅ ꯃꯥꯕꯨ ꯂꯣꯏꯅꯕꯤꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩꯅꯦ ꯁꯣꯅꯤꯌꯥ ꯇꯣꯟꯕꯨ ꯀꯣꯟꯁꯤꯜꯂꯤ ꯀꯞꯁꯨ ꯀꯞꯃꯤꯟꯅꯩ ꯁꯣꯅꯤꯌꯥꯅ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯅꯣꯏꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯅ ꯌꯦꯠꯀꯦꯗꯤ ꯈꯟꯈꯤꯗꯦ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯏꯆꯦꯜꯅ ꯃꯥ ꯑꯩ ꯊꯦꯡꯅꯍꯟꯕꯅꯤ ꯇꯣꯟꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯁꯣꯅꯤꯌꯥ ꯅꯪ ꯀꯩꯝꯇ ꯌꯦꯠꯄ ꯅꯠꯇꯦ ꯑꯩꯅꯁꯨ ꯃꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗꯦ ꯑꯩꯗꯤ ꯈꯪꯗꯦ ꯅꯣꯏ ꯑꯅꯤ ꯊꯨꯡꯅꯗꯕ ꯌꯥꯗꯦ ꯍꯥꯏꯁꯤꯅꯤ ꯁꯣꯅꯤꯌꯥꯅ ꯃꯥꯁꯨ ꯃꯇꯤꯛ ꯆꯥꯈꯤꯁꯅꯨ ꯇꯣꯟꯅ ꯍꯣꯏꯅꯦ ꯅꯪꯁꯨ ꯃꯇꯤꯛ ꯆꯥꯈꯣ ꯃꯥꯁꯨ ꯆꯥꯈꯤꯁꯅꯨ ꯁꯣꯅꯤꯌꯥꯅ ꯇꯥꯃꯣꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯇꯣꯟꯅ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯆꯠꯂꯝꯒꯅꯤ ꯑꯦꯅꯤꯅ ꯆꯥꯎꯅ ꯇꯧꯁꯤꯒ ꯌꯥꯗ꯭ꯔꯦ ꯏꯕꯦꯝꯃ ꯁꯣꯅꯤꯌꯥꯅ ꯀꯩꯒꯤꯅꯣ ꯇꯣꯟꯅ ꯍꯣ ꯑꯩꯁꯨ ꯏꯆꯥ ꯑꯄꯤꯛꯄ ꯆꯦꯟꯕꯒ ꯃꯤꯔꯣꯜꯒ ꯂꯩꯇꯕꯒ ꯋꯥꯅꯕꯅꯤ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯅꯥꯎꯕꯤ ꯃꯃꯥꯟꯅꯕ ꯂꯨꯅ ꯇꯤꯟꯅꯕ ꯈꯔꯁꯤꯒ ꯅꯣꯏ ꯑꯃꯅꯤꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯁꯦꯅ ꯍꯥꯏꯅꯔꯕ
ꯁꯣꯅꯤꯌꯥꯅ ꯍꯣꯏ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯇꯟꯖꯥ ꯇꯟꯖꯥꯒꯤꯅꯤ ꯇꯣꯟꯅ ꯑꯗꯣ ꯅꯪꯁꯨ ꯃꯊꯛꯇ ꯀꯥꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯧꯔꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯣꯅꯤꯌꯥꯅ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯀꯨꯝꯊꯔꯛꯀꯦ ꯇꯣꯟꯅ ꯍꯣꯏ ꯍꯣꯏ ꯁꯣꯅꯤꯌꯥ ꯃꯊꯛꯇ ꯃꯌꯥꯝ ꯄꯨꯟꯕꯗꯨꯗ ꯆꯠꯈ꯭ꯔꯦ ꯄꯤꯡꯀꯤꯅ ꯍꯤꯡꯆꯥꯕꯤ ꯇꯣꯟꯒꯤ ꯃꯆꯥꯗꯣ ꯐꯖꯗ꯭ꯔꯣ ꯁꯣꯅꯤꯌꯥꯅ ꯑꯗꯨꯅꯤ ꯌꯥꯝ ꯐꯖꯩꯌꯦ ꯌꯥꯝ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯦ ꯅꯤꯡꯉꯥꯏꯒ ꯇꯧꯗꯦ ꯍꯥꯏꯕ ꯄꯤꯡꯀꯤꯅ ꯂꯩꯕꯅꯦ ꯁꯣꯅꯤꯌꯥꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯄꯤꯡꯀꯤꯅ ꯑꯩꯈꯣꯏꯗꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯗꯣ ꯔꯣꯖꯔꯅ ꯋꯥꯔꯤꯗꯣ ꯔꯣꯅꯤꯁꯨ ꯌꯥꯎꯍꯜꯂꯨꯗꯅ ꯁꯣꯅꯤꯌꯥꯅ ꯍꯩꯃꯥ ꯎꯔꯨꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯡ ꯁꯣꯅꯤꯌꯥ ꯔꯣꯅꯤꯅ ꯑꯩꯒꯤ ꯃꯤꯡ ꯔꯣꯅꯤꯕꯂꯥ ꯆꯦ ꯍꯦꯛꯇ ꯀꯧꯔꯒꯦ ꯕꯣꯔꯤꯁꯅ ꯀꯩꯒꯤ ꯆꯦꯆꯦꯅꯣ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯣ ꯔꯣꯖꯔꯒ ꯅꯥꯎꯇꯣꯝꯕꯒ ꯌꯦꯡꯅꯩ ꯁꯣꯅꯤꯌꯥꯅ ꯍꯣꯏ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯄꯤꯡꯀꯤꯅ ꯑꯩꯉꯣꯟꯗꯗꯤ ꯆꯦꯆꯦ ꯀꯧꯔꯛꯑꯣ ꯌꯥꯝ ꯀꯥꯏ ꯑꯩꯅꯁꯨ ꯀꯅꯥꯝꯇꯗ ꯕꯦꯕꯥꯔ ꯀꯥꯏꯔꯨꯗꯦ ꯕꯣꯔꯤꯁꯅ ꯀꯩꯗꯧꯕꯒꯤ ꯆꯦꯆꯦ ꯀꯧꯅꯗꯣꯏꯕ ꯃꯤꯡ ꯀꯧꯍꯟꯅꯤ ꯔꯣꯅꯤꯅ ꯗꯥ ꯕꯣꯔꯤꯁ ꯑꯁ ꯅꯥꯎꯇꯣꯝꯕꯅ ꯄꯤꯡꯀꯤꯌꯥ ꯅꯥꯎꯇꯣꯝꯕꯅ ꯄꯤꯡꯀꯤꯗ ꯄꯩꯅ ꯌꯦꯡꯉꯤ ꯔꯣꯅꯤꯅ ꯕꯣꯔꯤꯁꯄꯨ ꯊꯦꯝꯖꯤꯟꯕꯤ ꯔꯣꯖꯔꯒ ꯁꯣꯅꯤꯌꯥꯒꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯉꯥꯡꯒꯤ ꯁꯣꯟꯕ ꯈꯣꯠꯄ ꯂꯥꯏꯒꯤ ꯊꯧꯔꯝ ꯆꯥꯛ ꯏꯟꯕ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯅ ꯑꯉꯥꯡꯗꯨꯗ ꯃꯊꯪ ꯃꯊꯪ ꯄꯩꯁꯥ ꯄꯥꯏꯍꯜꯂꯒ ꯕꯣꯔ ꯄꯤꯔꯤ ꯔꯣꯖꯔꯗꯤ ꯏꯀꯣꯟ ꯀꯣꯟꯅ ꯆꯪꯉꯛꯏ ꯆꯦ ꯑꯩꯁꯨ ꯄꯥꯛꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯁꯦ ꯃꯥꯃꯣꯒꯤ ꯁꯅꯥ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯌꯨꯀꯣ ꯑꯉꯥꯡꯗꯨꯗ ꯃꯃꯥꯅ ꯉꯁꯥꯏ ꯄꯤꯔꯛꯄ 2,200 ꯄꯥꯏꯍꯜꯂꯤ ꯑꯦꯅꯤꯅ ꯅꯦꯅꯦꯗꯤ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯔꯣꯖꯔꯅ ꯆꯦ ꯕꯕꯥꯒ ꯂꯥꯛꯀꯦ ꯍꯥꯏꯕꯅꯦ ꯕꯕꯥꯅꯁꯨ ꯆꯦꯆꯦꯒꯤ ꯂꯨꯍꯣꯡꯕꯗꯨ ꯅꯥꯔꯤꯉꯩꯗ ꯐꯖꯅ ꯌꯥꯎꯍꯧꯗ꯭ꯔꯕꯅꯤꯅ ꯂꯥꯛꯅꯤꯡꯉꯤ ꯍꯥꯏꯕꯅꯦ ꯑꯗ ꯑꯩꯅ ꯂꯥꯛꯀꯅꯣ ꯍꯥꯏꯈꯤꯕꯅꯦ ꯑꯦꯅꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯍꯣꯏ ꯍꯣꯏ ꯑꯩ ꯑꯣꯏꯅ ꯈꯔ ꯂꯩꯔꯒ ꯂꯥꯛꯀꯦ ꯅꯣꯏ ꯅꯕꯥꯏꯒ ꯔꯣꯖꯔꯅ ꯍꯣꯏ ꯆꯦ ꯂꯥꯛꯑꯣꯀꯣ ꯁꯣꯏꯗꯅ ꯑꯦꯅꯤꯅ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯥꯝꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯆꯥꯕ ꯊꯛꯄꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯔꯣꯖꯔ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯦ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯁꯨ ꯊꯃꯣꯏ ꯁꯦꯡꯅꯕꯅ ꯑꯃꯠꯇ ꯋꯥꯔꯧꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯅꯗ꯭ꯔꯦ ꯈꯪꯍꯧꯗꯦ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯈꯤ ꯀꯣꯂꯦꯖꯁꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯈꯔ ꯁꯥꯎꯅ ꯈꯔ ꯅꯣꯛꯃꯤꯟꯅ ꯈꯔ ꯀꯞꯃꯤꯟꯅ ꯆꯍꯤ 5 ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯁꯣꯅꯤꯌꯥꯒꯤ ꯐꯣꯟꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯁꯣꯅꯤꯌꯥ ꯐꯣꯟꯗꯨ ꯂꯧꯈꯠꯂꯒ ꯐꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯔꯣꯖꯔꯅ ꯆꯥ ꯂꯣꯜꯂꯕꯣ ꯁꯣꯅꯤꯌꯥꯅ ꯂꯣꯜꯂꯦ ꯔꯣꯖꯔꯅ ꯍꯥꯎꯍꯜꯂꯨꯀꯣ ꯁꯣꯅꯤꯌꯥꯅ ꯍꯥꯎꯇ꯭ꯔꯗꯤ ꯀꯝꯗꯧꯕ ꯔꯣꯖꯔꯅ ꯆꯥ ꯂꯣꯟꯕ ꯐꯥꯎ ꯍꯩꯇ꯭ꯔꯗꯤ ꯇꯣꯛꯂꯦꯗꯅ ꯑꯗꯨꯛ ꯂꯤꯔꯒ ꯁꯣꯅꯤꯌꯥꯅ ꯑꯁ ꯑꯔꯤꯕꯤꯗꯣ ꯍꯥꯏꯔꯛꯀꯅꯣꯕ ꯅꯪꯁꯨ ꯀꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯔꯣꯖꯔꯅ ꯑꯩꯈꯣꯏꯗꯤ 26 ꯆꯪꯉꯛꯇ ꯉꯥꯏꯖꯔꯤꯕꯗꯣ ꯁꯣꯅꯤꯌꯥꯅ ꯑꯩꯅ 2 ꯈꯛꯇꯅꯤꯀꯣ ꯍꯜꯂꯤꯁꯦ ꯕꯤꯅꯥꯅ ꯃꯄꯥꯟꯗꯒꯤ ꯕꯦꯃꯥ ꯂꯣꯏꯔꯕꯣ ꯁꯣꯅꯤꯌꯥꯅ ꯏꯃꯥ ꯂꯣꯏꯔꯦ ꯕꯤꯅꯥꯅ ꯃꯤ ꯂꯥꯛꯑꯅꯤꯅꯦ ꯁꯣꯅꯤꯌꯥꯅ ꯍꯣꯏ ꯏꯃꯥ ꯊꯝꯃꯒꯦ ꯔꯣꯖꯔꯅ ꯊꯝꯃꯣ ꯏꯃꯥ ꯍꯣꯏ ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯅꯤ ꯌꯧꯔꯛꯂꯅꯤ ꯁꯣꯅꯤꯌꯥꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯈꯥꯝꯕꯗꯨ ꯁꯣꯅꯤꯌꯥ ꯇꯥꯔꯦ ꯑꯁ ꯃꯤꯍꯨꯜꯁꯦ ꯌꯥꯎꯗ꯭ꯔꯦ ꯏꯃꯥꯅ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯕꯤꯌꯨꯀꯣ ꯍꯦ ꯏꯁꯣꯔ ꯁꯣꯝꯗ ꯔꯣꯖꯔꯗꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤ ꯀꯥꯟꯗꯦ ꯃꯍꯥꯁꯣꯏ ꯑꯅꯤꯗꯨꯗ ꯐꯣꯟ ꯇꯧꯒꯦ ꯔꯣꯖꯔ ꯅꯥꯎꯇꯣꯝꯕꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯔꯦ ꯑꯍꯨꯝꯗꯨ ꯀꯣꯟꯐꯔꯦꯟꯁ ꯄꯤꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯕꯣꯔꯤꯁꯅ ꯑꯩꯈꯣꯏꯒꯤ ꯁꯔ ꯌꯪꯒꯦꯁ MCSꯄꯨ ꯊꯕꯛ ꯆꯠꯄꯤꯔꯣꯏꯗ꯭ꯔꯣ ꯔꯣꯖꯔꯅ ꯆꯥꯛꯄ ꯍꯜꯂꯝꯗ꯭ꯔꯤꯅ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔꯦꯠꯀꯗꯣ ꯐꯪꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯃꯈꯥ ꯁꯨꯝ ꯇꯝꯊꯗꯅ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯕꯣꯔꯤꯁꯅ ꯑꯧ ꯔꯣꯖꯔꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏ ꯍꯥꯏꯔꯣ ꯕꯣꯔꯤꯁꯅ ꯊꯥꯏꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯅꯪ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏꯅ ꯅꯥꯎꯇꯣꯝꯕꯅ ꯆꯤꯟꯗꯨꯡ ꯏꯜꯂꯦ ꯑꯁꯦꯡꯕ ꯁꯨꯇꯤ ꯐꯪꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯅꯦ ꯍꯥ ꯕꯣꯔꯤꯁꯅ ꯎꯄꯥꯏ ꯂꯩꯇꯦ ꯚꯥꯏ ꯆꯍꯤ 2.5-3 ꯆꯠꯊꯈꯤꯅꯤ
ꯔꯤꯁꯔꯁ ꯀꯥꯏꯅ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯕ ꯅꯠꯇꯦꯗ ꯔꯣꯖꯔꯅ ꯆꯥꯛꯏꯕ ꯀꯣꯛꯇꯨꯒ ꯁꯤꯟꯐꯝꯗꯨꯒ ꯌꯥꯝ ꯆꯥꯅꯩ ꯀꯦꯃꯤꯁꯇ꯭ꯔꯤ ꯂꯦꯕꯇꯨꯗ ꯍꯤꯗꯥꯛꯀ ꯁꯥꯗꯅ ꯕꯣꯔꯤꯁꯅ ꯔꯤꯁꯔꯁ ꯂꯣꯏꯔꯛꯄꯗ ꯍꯤꯗꯥꯛ ꯑꯃ ꯅꯪꯉꯣꯟꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧ ꯇꯥꯔꯦ ꯅꯥꯎꯇꯣꯝꯕꯒ ꯔꯣꯖꯔꯒ ꯈꯤꯈꯤ ꯅꯣꯛꯏ ꯕꯣꯔꯤꯁꯅ ꯑꯦꯁꯥꯏ ꯕꯥꯕꯣ ꯅꯪꯗꯤ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯆꯥꯗꯤ ꯀꯌꯥꯝ ꯆꯥꯎꯔꯦ ꯅꯥꯎꯇꯣꯝꯕꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥꯗ ꯍꯦꯜꯂꯤ ꯃꯈꯨꯠ ꯈꯨꯂꯦꯡꯗꯤ ꯂꯩꯇ꯭ꯔꯦ ꯃꯈꯥꯒ ꯇꯥꯖꯔꯔꯣꯏ ꯕꯣꯔꯤꯁꯅ ꯅꯆꯥꯕꯨ ꯀꯌꯥ ꯄꯣꯛꯀꯦ ꯍꯥꯏꯅꯣ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔꯣ ꯆꯞ ꯃꯥꯟꯅꯩ ꯐꯖꯅ ꯃꯇꯤꯛ ꯆꯥꯅꯕ ꯁꯦꯝꯕꯤꯌꯨ ꯔꯣꯖꯔꯅ ꯏꯁ ꯒ꯭ꯌꯥꯟꯒ ꯁꯨꯛꯇ ꯇꯥꯔꯝꯃꯤ ꯑꯩꯁꯨ ꯍꯣꯡꯂꯅꯤ ꯅꯪꯒꯤ ꯚꯨꯠꯇꯨꯗꯤ ꯀꯝꯗꯧꯕ ꯕꯣꯔꯤꯁꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯚꯨꯠ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯣꯡꯂꯔꯣꯏ ꯔꯣꯖꯔꯅ ꯑꯗꯨꯅ ꯐꯔꯦ ꯅꯥꯎꯇꯣꯝꯕꯅ ꯅꯪꯁꯨ ꯍꯦꯛ ꯊꯣꯔꯛꯄꯒ ꯍꯣꯡꯂꯁꯤ ꯀꯥꯟꯗꯦ ꯕꯣꯔꯤꯁꯅ ꯑꯩꯅ ꯍꯦꯟꯅ ꯍꯣꯡꯅꯤꯡꯂꯤꯕꯅꯤ ꯎꯄꯥꯏ ꯂꯩꯇꯕꯩꯅꯤ ꯔꯣꯖꯔꯒ ꯅꯥꯎꯇꯣꯝꯕꯒ ꯄꯨꯟꯅ ꯁꯣ ꯁꯦꯗ ꯕꯣꯔꯤꯁꯅ ꯂꯥꯏ ꯊꯔꯣꯏ ꯑꯅꯤꯁꯤꯗꯤ ꯐꯔꯦ ꯑꯩ ꯂꯦꯞꯀꯤ ꯃꯇꯝ ꯑꯣꯏꯔꯦ ꯊꯝꯃꯒꯦꯀꯣ ꯑꯗꯣ ꯚꯥꯏ ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇꯗꯤ ꯄꯥꯎ ꯐꯥꯎꯅꯁꯤ ꯅꯣꯏ ꯑꯅꯤ ꯎꯗꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯅꯣꯛꯂꯝꯕ ꯑꯅꯤꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯔꯣꯖꯔꯅ ꯚꯥꯏ ꯅꯨꯡꯁꯤꯀꯣ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯏꯇꯣꯝꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏ ꯅꯥꯎꯇꯣꯝꯕꯅ ꯑꯩꯗꯤ ꯅꯤꯡꯁꯤꯡꯕꯒ ꯁꯪꯗ꯭ꯔꯦ ꯅꯣꯏ ꯑꯅꯤ ꯐꯥꯎ ꯀꯧꯁꯤꯜꯂꯛꯑꯦ ꯏꯆꯥ ꯅꯨꯄꯤ ꯁꯦꯟꯅꯕꯗ ꯔꯣꯖꯔꯒ ꯕꯣꯔꯤꯁꯀ ꯆꯞ ꯃꯥꯟꯅꯅ ꯃꯤꯅꯥꯏ ꯅꯥꯎꯇꯣꯝꯕꯅ ꯍꯥꯎ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯋꯥ ꯅꯣꯛꯃꯤꯟꯅꯩ ꯁꯣꯝꯗꯅ ꯂꯤꯟꯊꯣꯏꯅ ꯏꯃꯧꯗꯤ ꯍꯧꯖꯤꯛꯅꯕꯨ ꯍꯦꯟꯅ ꯐꯖꯔꯛꯂꯦꯅꯦ ꯊꯣꯏꯕꯤꯅ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯐꯖꯕꯅꯤꯗ ꯃꯥꯅꯕꯨ ꯏꯇꯞ ꯇꯞꯆꯕꯅꯤ ꯕꯤꯅꯥꯅ ꯍꯣꯏ ꯏꯆꯥꯁꯦ ꯊꯥꯏꯅꯗꯒꯤ ꯀꯌꯥ ꯂꯥꯡꯕꯗꯤ ꯑꯣꯏꯔꯛꯇꯦ ꯀꯨꯝꯍꯩ ꯍꯔꯥꯎꯒ ꯊꯣꯏꯅ ꯌꯥꯎꯖꯗꯕꯅꯤ ꯊꯣꯏꯕꯤꯅ ꯅꯨꯡꯁꯤꯅꯦ ꯅꯣꯏꯅ ꯅꯍꯥꯟꯋꯥꯏ ꯏꯆꯥ ꯂꯩꯔꯤꯉꯩꯗ ꯂꯥꯛꯂꯒ ꯂꯥꯡꯕꯗꯣ ꯀꯨꯏꯔꯦꯅꯦꯀꯣ ꯁꯣꯅꯤꯌꯥꯅ ꯑꯧ ꯃꯃꯥ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯏꯅꯤꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯒꯦ ꯈꯟꯕꯁꯦ ꯍꯦꯛꯇ ꯁꯪꯗꯦ ꯊꯣꯏꯕꯤꯅ ꯃꯥꯏ ꯃꯥꯏ ꯃꯊꯧ ꯆꯤꯟꯅꯔꯗꯤ ꯍꯦꯛꯇ ꯉꯝꯗꯕꯅꯤ ꯏꯃꯥꯁꯨ ꯇꯣꯏꯅ ꯆꯠꯄ ꯉꯝꯗꯦ ꯏꯁꯨꯗꯨꯁꯨ ꯎꯅꯤꯡꯂꯤꯕꯅꯤ ꯆꯠꯂꯨꯔꯦꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯂꯥꯡꯕꯅ ꯏꯃꯨꯡꯗꯨ ꯀꯨꯝꯍꯩ ꯑꯃꯅꯤ ꯅꯤꯡꯊꯣꯏꯅ ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯍꯥꯏꯕ ꯇꯣꯟꯒꯤ ꯃꯆꯥꯗꯨꯒ ꯆꯤꯆꯦꯒꯤ ꯃꯆꯥꯗꯨꯒ ꯉꯥꯏꯍꯥꯛꯇ ꯎꯅꯗꯕ ꯌꯥꯗꯦ ꯀꯣꯏꯊꯤ ꯊꯤꯅꯩ ꯍꯥꯏꯌꯦ ꯊꯣꯏꯕꯤꯅ ꯊꯤꯅꯩ ꯌꯥꯝꯅ ꯅꯨꯡꯁꯤꯅꯈ꯭ꯔꯖꯥꯠꯅꯤ ꯕꯤꯅꯥꯅ ꯍꯣꯏꯅꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯥꯏꯅꯗꯩꯁꯨ ꯇꯤꯟꯅꯔꯛꯂꯒ ꯃꯧꯁꯨ ꯑꯣꯏꯃꯤꯟꯅꯔꯕꯅꯤꯅ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯁꯣꯅꯤꯌꯥꯅ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤꯅꯕꯅꯦ ꯅꯤꯡꯊꯣꯏꯅ ꯏꯅꯝꯃ ꯑꯗꯨꯗꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯏꯆꯥꯅꯨꯄꯥꯒ ꯍꯦꯛꯇ ꯂꯥꯛꯆꯔꯒꯦ ꯀꯨꯊꯤ ꯌꯦꯡꯂꯨꯅꯕ ꯕꯤꯅꯥꯅ ꯍꯣꯏ ꯏꯅꯥꯎ ꯑꯩ ꯂꯣꯏꯁꯤꯜꯂꯒ ꯉꯥꯏꯖꯔꯝꯃꯒꯦ ꯊꯣꯏꯕꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯕꯤꯅꯥꯅ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯔꯣꯖꯔ ꯑꯃꯗꯤ ꯁꯣꯅꯤꯌꯥ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯅꯨꯃꯤꯠ ꯂꯦꯞꯅꯈ꯭ꯔꯦ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯃꯇꯤꯛ ꯆꯥꯅꯔꯕ ꯉꯥꯛꯇꯅꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯨꯈꯤꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯔꯣꯖꯔ ꯑꯃꯗꯤ ꯁꯣꯅꯤꯌꯥ ꯑꯌꯦꯠꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯦ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯗꯤꯅꯦꯁꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯕꯤꯖꯌꯥ ꯄꯨꯔꯒ ꯂꯨꯁꯤꯒꯤ ꯍꯣꯝꯗ ꯂꯥꯛꯏ ꯂꯨꯁꯤꯅ ꯗꯥ ꯗꯤꯅꯦꯁ ꯏꯅꯝꯃ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯕꯤꯖꯌꯥꯅ ꯗꯗꯥꯅ ꯁꯣꯝꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯕꯤꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛꯇꯗꯤ ꯆꯠꯂꯨꯁꯦꯅ ꯂꯥꯛꯆꯕꯅꯦ ꯂꯨꯁꯤꯅ ꯍꯣꯏ ꯏꯅꯝꯃ ꯗꯤꯅꯦꯁꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ ꯂꯨꯁꯤꯅ ꯗꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗꯤꯅꯦꯁꯅ ꯍꯦꯟꯅ ꯐꯖꯔꯝꯃꯦ ꯃꯐꯝꯁꯦ ꯂꯨꯁꯤꯅ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯃꯇꯦꯡꯁꯨ ꯑꯗꯨꯝ ꯄꯥꯡꯕꯤꯔꯛꯑꯦꯗ ꯗꯤꯅꯦꯁꯅ ꯌꯥꯝꯅ ꯐꯩ ꯕꯤꯖꯌꯥꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯩꯁꯤꯁꯨ ꯑꯗꯨꯒꯤꯅꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯡꯕꯨ ꯅꯩꯍꯠꯄꯤꯔꯕꯤ ꯀꯌꯥꯒꯤ ꯆꯪꯖꯐꯝ ꯑꯃ ꯊꯝꯕꯤꯕꯁꯦ ꯁꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯗꯤꯅꯦꯁꯅ ꯖꯦꯀꯣꯕ ꯅꯣꯡꯃ ꯂꯥꯛꯑꯝꯕ꯭ꯔꯥ ꯃꯥꯒꯤ ꯋꯥꯏꯐꯀ ꯂꯨꯁꯤꯅ ꯑꯧ ꯂꯥꯛꯑꯝꯃꯦ ꯗꯗꯥ ꯏꯅꯝꯃꯗꯨꯒ ꯁꯤꯗ ꯃꯧ ꯅꯍꯥ ꯑꯃ ꯑꯇꯣꯞꯄꯗ ꯍꯥꯟꯅ ꯆꯦꯜꯂꯨꯔꯒ ꯑꯃꯗ ꯑꯃꯨꯛ ꯂꯨꯍꯣꯡꯂꯛꯄ ꯅꯨꯄꯤ ꯑꯃ ꯂꯩꯌꯦ
ꯊꯥ ꯁꯨꯔꯛꯂꯀꯥꯟꯗ ꯅꯨꯄꯥꯗꯨꯅ ꯈꯪꯂꯛꯄꯗꯒꯤ ꯃꯅꯦꯝꯒ ꯆꯪꯂꯒ ꯌꯥꯝ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯑꯗꯒꯤ ꯍꯣꯝꯗ ꯌꯥꯝ ꯋꯥꯅ ꯅꯨꯃꯤꯠꯇꯣ ꯂꯥꯛꯑꯦ ꯑꯉꯥꯡꯁꯨ ꯃꯐꯝꯁꯤꯗ ꯄꯣꯛꯑꯦ ꯃꯆꯥꯗꯣ ꯅꯨꯡꯁꯤꯔꯁꯨ ꯃꯇꯤꯛ ꯆꯥꯅꯕ ꯌꯣꯛꯄ ꯉꯝꯂꯣꯏꯗꯕꯅꯤꯅ ꯗꯥ ꯖꯦꯀꯣꯕ ꯍꯣꯏꯗ ꯁꯤꯟꯅꯈꯤꯕꯅꯤ ꯗꯤꯅꯦꯁꯅ ꯑꯩꯁꯨ ꯆꯠꯂꯨꯔꯦ ꯑꯉꯥꯡꯗꯣ ꯃꯆꯥ ꯑꯁꯦꯡꯕꯃꯛꯅꯤ ꯈꯜꯂꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕꯅꯤ ꯂꯨꯁꯤꯅ ꯊꯥꯖꯩꯌꯦ ꯑꯩꯅ ꯑꯉꯥꯡꯗꯣ ꯐꯖꯅ ꯌꯣꯛꯈꯤꯅꯤ ꯗꯥ ꯖꯦꯀꯣꯕꯀꯤ ꯄꯨꯛꯆꯦꯜ ꯑꯉꯛꯄꯅꯤ ꯕꯤꯖꯌꯥꯅ ꯑꯩꯁꯨ ꯗꯗꯥꯒ ꯆꯠꯂꯨꯔꯦ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯕꯤ ꯗꯤꯅꯦꯁꯅ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯖꯦꯀꯣꯕ ꯑꯩꯈꯣꯏꯅꯤꯅ ꯉꯝꯂꯤꯈꯩ ꯏꯆꯟꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯅꯈꯤꯕꯅꯤ ꯁꯦ ꯍꯟꯗꯛꯅ ꯖꯦꯀꯣꯕꯅ 3 lakhs ꯄꯤꯔꯦ ꯑꯩꯅ 2 lakhs ꯍꯥꯞꯄꯒꯦ ꯂꯨꯁꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯗꯥ ꯗꯤꯅꯦꯁ ꯅꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤ ꯃꯄꯣꯛꯁꯤꯅ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯏꯁꯣꯔꯅꯤ ꯅꯣꯏ ꯑꯅꯤꯗꯤ ꯗꯤꯅꯦꯁꯅ ꯂꯨꯁꯤ ꯀꯞꯀꯅꯨ ꯗꯗꯥ ꯅꯨꯡꯉꯥꯏꯇꯦ ꯕꯤꯖꯌꯥꯅ ꯀꯞꯀꯅꯨ ꯂꯨꯁꯤ ꯅꯪ ꯑꯐꯕ ꯅꯨꯄꯤꯅꯤ ꯏꯅꯝꯃꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯗꯤꯅꯦꯁ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯖꯦꯛꯀꯤ ꯃꯔꯨꯞꯁꯤꯡ ꯄꯥꯔꯇꯤ ꯀꯟꯅ ꯇꯧꯔꯤ ꯂꯤꯅ ꯅꯨꯄꯤ ꯊꯤꯅꯈꯤꯕꯗꯒꯤ ꯀꯌꯥ ꯄꯨꯟꯕ ꯁꯪꯅꯗ꯭ꯔꯦꯅꯦ ꯍꯥ ꯅꯤꯀꯤꯅ ꯄꯥꯈꯪ ꯁꯥꯔꯤ ꯅꯪꯗ ꯉꯥꯏꯔꯕꯅꯦ ꯏꯀꯥꯏꯌꯣ ꯑꯦꯔꯤꯛꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯃꯅ ꯅꯨꯄꯤ ꯐꯪꯗꯕꯁꯦ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯖꯦꯛꯅ ꯃꯤꯅꯤꯠ 2 ꯁꯥꯏꯂꯦꯟꯇ ꯂꯩꯁꯦ ꯑꯋꯥꯕ ꯐꯣꯡꯗꯣꯛꯁꯦ ꯂꯤꯅ ꯑꯗꯨꯏ ꯁꯔꯨꯛ ꯕꯟ ꯑꯣꯏꯅ ꯇꯧꯕꯤꯌꯣ ꯙꯔꯅꯥ ꯐꯝꯕꯤꯒꯦꯁꯨ ꯌꯥꯏ ꯅꯤꯀꯤꯅ ꯑꯩꯈꯣꯏ ꯏꯕꯥꯏ ꯏꯅꯥꯎꯍꯣꯏ ꯐꯥꯎ MCS ꯑꯣꯏꯗꯅ ꯅꯨꯄꯤ ꯐꯥꯎ ꯑꯔꯤꯕꯤ ꯂꯧꯈꯥꯏꯈ꯭ꯔꯦ ꯂꯤꯅ ꯑꯉꯥꯡꯅ ꯑꯍꯟ ꯄꯥꯝꯕꯩꯅꯤ ꯑꯍꯜ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯄꯥꯝꯃꯤ ꯑꯦꯔꯤꯛꯅ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯅꯤꯀꯤꯇꯥ ꯀꯧꯕ ꯀ꯭ꯂꯥꯁ 7 ꯀꯥꯕ ꯑꯉꯥꯡ ꯑꯃ ꯂꯩ RKꯗ ꯇꯝꯃꯤ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯑꯉꯥꯡꯁꯦ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯉꯥꯡꯅꯤ ꯃꯗꯨ ꯇ꯭ꯔꯥꯏ ꯇꯧꯔꯣ ꯂꯤꯅ ꯅꯥꯞ ꯆꯥꯗꯕ ꯋꯥ ꯉꯥꯡꯂꯛꯀꯅꯨꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯨꯕꯗ ꯀꯀꯥ ꯀꯧꯔꯛꯅꯕ꯭ꯔꯣ ꯅꯤꯀꯤꯅ ꯐꯪꯂꯣꯏꯗ ꯁꯔꯨꯛ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧꯍꯧꯔꯣꯗꯅ ꯖꯦꯛꯅ ꯑꯩ ꯑꯃ ꯁꯦꯝꯕꯤꯔꯛꯎꯔꯣ ꯂꯤꯅ ꯅꯪꯅ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯀꯌꯥꯒꯤ ꯕꯦꯕꯤ ꯁꯦꯝꯃꯛꯇꯣꯏꯅꯣ ꯖꯦꯛꯅ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯄꯤꯡꯀꯤꯗꯨ ꯈꯪꯕ꯭ꯔꯥ ꯂꯤꯅ ꯈꯪꯉꯤ ꯖꯦꯛꯅ ꯃꯆꯥꯅꯨꯄꯤꯗꯣ ꯊꯤ ꯐꯖꯕꯅꯤ ꯂꯍꯧꯔꯣ ꯂꯤꯅ ꯃꯤꯅꯥꯏꯁꯤꯡꯁꯤꯗꯤ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ ꯇꯟꯖꯥꯗꯨꯗ ꯑꯦꯅꯤ ꯆꯪꯂꯛꯏ ꯇꯥꯝꯆꯥ ꯖꯦꯛꯅ ꯂꯣꯏꯔꯕꯣ ꯑꯦꯅꯤꯅ ꯖꯦꯛꯅ ꯚꯥꯏ ꯑꯩ ꯑꯃꯁꯦ ꯃꯄꯥꯝꯗ ꯊꯤꯟꯕꯤꯔꯨꯒꯦ ꯅꯣꯏ ꯂꯩꯔꯝꯈꯣꯀꯣ ꯀꯨꯏꯔꯣꯏ ꯑꯍꯨꯝꯗꯨꯅ ꯍꯣꯏ ꯍꯣꯏ ꯖꯦꯛꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯆꯥ ꯊꯣꯏꯕꯗꯤ ꯑꯦꯅꯤꯅ ꯃꯈꯥꯗ ꯂꯩꯍꯧꯔꯦ ꯃꯦꯝꯆꯥꯅ ꯏꯁꯨ ꯊꯣꯏꯕ ꯕꯣꯕꯣꯛ ꯍꯣꯏꯗ ꯅꯤꯡꯉꯥꯏ ꯇꯧꯅꯨꯀꯣ ꯔꯦꯒꯥꯅ ꯄꯨꯄꯨ ꯕꯣꯕꯣꯛꯀꯤ ꯍꯥꯎꯕꯤ ꯂꯩꯔꯛꯀꯦꯀꯣ ꯔꯟꯕꯤꯔꯅ ꯍꯣꯏ ꯍꯣꯏ ꯄꯨꯄꯨ ꯕꯣꯕꯣꯛꯀꯤ ꯍꯥꯎꯕꯤ ꯂꯩꯔꯛꯎꯀꯣ ꯔꯦꯒꯥꯅ ꯑꯦꯅꯤꯅ ꯄꯨꯄꯨ ꯕꯣꯕꯣꯛꯇ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯣ ꯔꯦꯒꯥꯅ ꯃꯕꯣꯛꯀ ꯃꯄꯨꯒꯗ ꯕꯥꯏ ꯕꯥꯏ ꯇꯧꯏ ꯖꯦꯛ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯦꯅꯤ ꯃꯃꯥꯝꯆꯥ ꯒꯥꯔꯤꯗꯨ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯦ ꯖꯦꯛꯅ ꯏꯇꯩꯃ ꯍꯣꯏꯗꯤ ꯆꯠꯈ꯭ꯔꯕꯣ ꯑꯦꯅꯤꯅ ꯆꯠꯂꯝꯈꯤꯔꯣꯏꯌꯦ ꯃꯤ ꯇꯥꯃꯣꯗꯤ ꯏꯆꯦꯒ ꯑꯥꯗ ꯂꯩꯔꯛꯀꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯟꯃꯤꯟꯅꯔꯛꯇꯣꯏꯅꯤ ꯖꯦꯛꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯦꯅꯤꯅ ꯇꯥꯝꯆꯥꯗꯤ ꯑꯩ ꯊꯅꯝꯃꯒ ꯆꯠꯈ꯭ꯔꯅꯤꯅꯦ ꯖꯦꯛꯅ ꯏꯃꯥꯟꯅꯕꯈꯩ ꯀꯃꯥꯏꯅ ꯍꯨꯟꯗꯣꯛꯑꯝꯗꯣꯏꯅꯣ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯑꯦꯅꯤꯅ ꯍꯣꯏꯕ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ ꯑꯗ ꯁꯨꯝ ꯑꯩꯁꯨ ꯇꯥꯝꯆꯥꯁꯦ ꯏꯄꯥꯝꯗ ꯉꯥꯏꯍꯥꯛ ꯂꯩꯍꯟꯅꯤꯡꯕ ꯖꯦꯛꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯀꯨꯏꯅ ꯂꯩꯕꯒ ꯍꯥꯀꯠꯆꯩꯗ ꯑꯦꯅꯤꯅ ꯋꯥꯊꯤꯗꯤ ꯖꯦꯛꯅ ꯊꯣꯏꯕ ꯅꯣꯏ ꯃꯃꯥꯒꯤ ꯃꯄꯥꯝ ꯏꯅꯥꯛ ꯈꯨꯟꯕꯗꯨꯗꯒꯤ ꯁꯅꯥ ꯈꯔ ꯄꯨꯔꯛꯎꯀꯣ ꯑꯦꯅꯤ ꯅꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯗ ꯀꯛꯁꯤ ꯍꯠꯂꯤ ꯁꯣꯝꯗ ꯖꯦꯀꯣꯕ ꯍꯣꯏꯁꯨ ꯆꯠꯅꯕ ꯊꯣꯔꯛꯏ ꯔꯤꯀꯤꯅ ꯕꯣꯕꯣ ꯅꯅꯥꯎ ꯆꯠꯈ꯭ꯔꯕꯣ ꯃꯦꯝꯆꯥꯅ ꯆꯠꯈ꯭ꯔꯦ ꯔꯤꯀꯤꯅ ꯑꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦ ꯃꯦꯝꯆꯥꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯔꯤꯀꯤꯅ ꯄꯨꯄꯨ ꯕꯥꯏ ꯕꯥꯏ ꯔꯟꯕꯤꯔꯅ ꯕꯥꯏ ꯕꯥꯏ ꯖꯦꯀꯣꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯨꯅꯤꯇꯥꯅ ꯏꯁꯨ ꯁꯅꯥ ꯂꯥꯛꯑꯦꯗꯅ ꯔꯤꯀꯤꯅ ꯕꯣꯕꯣ ꯄꯨꯄꯨ ꯔꯥꯖꯦꯅ ꯁꯤꯗ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯔꯒ
ꯔꯤꯀꯤꯅ ꯀꯀꯥꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯩ ꯑꯥꯗ ꯆꯥꯔꯦ ꯄꯨꯄꯨ ꯑꯗꯣ ꯅꯨꯡꯗꯥꯡꯗꯤ ꯁꯤꯗ ꯆꯥꯔꯒꯦꯀꯣ ꯇꯣꯟꯅ ꯀꯌꯥꯗ ꯍꯩꯔꯤꯅꯣ ꯌꯥꯔꯣꯏꯌꯦ ꯑꯥꯗ ꯄꯨꯄꯨ ꯕꯣꯕꯣꯛꯇꯤ ꯆꯔꯥ ꯍꯦꯜꯂꯣꯏꯗ꯭ꯔꯣ ꯔꯤꯀꯤꯅ ꯅꯅꯥꯎ ꯌꯥꯎꯗꯣꯏꯗꯨꯗꯤ ꯃꯃꯥ ꯔꯥꯖꯦꯟꯅ ꯃꯊꯪꯒꯤ ꯁꯟꯗꯦꯗ ꯆꯥꯁꯦ ꯉꯁꯤꯗꯤ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯔꯒ ꯍꯟꯕꯗꯣ ꯑꯁꯣꯝꯗ ꯄꯨꯄꯨ ꯕꯣꯕꯣꯛ ꯍꯣꯏ 이슈 야우드라디 사우니바 고 리키나 호이 부부 제콥나 바바 학상 카라 파라바 굴리가도 장나이나 짜리바 나드라 라제나 짜리 제콥나 이마 히닥 로이나 레이리브라 수니타나 레이리 노이나 하나 레락바도 아돔 누티기 짜리바니 도나 바바 아나바 강진가누고 라제나 호이다 ahal oirakpa haisidi si ngaktani donna ahal go ining lakhinu yam wali ahal oidoba rajena ipane hena naha oiningini ne sunita noklaga chahi yam lakpasida napase naha oining labani asomdasu mayamdu eniga machaga lakpada pumlang langi thoibina coffee amtadi thakhodana jekna ima ngasi imanabakhay kuire pundaba ada ekhoida chak chanabani makhoi lehoribani adunani thoibina o ihe lembana adudi yoro marup khaidu nungairamlaroi jekna hoi baba ima amu chalukhige thoibina hoi eniga machaga thanamlaga jekti adu mayumda hale luhongba kuidriba matay manawdusu bazar chapminaruraga halai Ninthoina nui halaba Soniana awima Ninthoina ngihak potharuro Roserna ima babaga nui anigisu shoes amamam lerakpani Sonia ima gisu chabre yengalo chadradi aisiluge Ninthoina haima kaidobagi imagi lereino aigi ahumaribu lerine Roserna Mangani sakobada imasu ketharaga chate yabro Ninthoina masidi Soniana ima se pambre yengo Ninthoi machana lerakpa khongoptu chabre yengi chare onthokna phasakreda Roserna aina khangairi ne Ninthoina haikre ichadi nupide hen hai Roserna adunabu namo beauty plus perfect fanglisidi Sonia sugatlaga as Ninthoi noklaga chumi numitu hokre Roseramadi Sonia gi chakoba numini marup mapang mari mata loina sure Nikina darling loidribo mi loi naknaramani ye Enana loire Niki ena ubada ba aidi ba haisini itu mu phajaba leite Enana asing wero hanie Nikina asing wei sibi lao Anidu Sonia hoiromda lai Somda Erika Changasu chatnaba haiduna kana loisali Erikna Chan loidribo Channa loire damcha Erikna how Channa sana sawbasa amta yanbiyo Erikna lao Erikna magi loine bigi sanadu yanbiri yam nabra Channa nai sumyandabanina Erikna loire Chansu dress set baloiraga matay manaw lakminare Nautombagi matay manaw su chatnaba haiduna kana loisali angang duga punglang-langi Nautombana angang mama loidribo Pinkina loire Nautombana loidradi ay dungaigi mi mamangda chang taya ponte ke khayo Pinkina kebaga loisare lae macha thoibi bobo pupuda chalukige haramo Julina bobo pupu Chawbina isu thoibi Julina bobo khoi chalukige Chawbina chaluro yam chathara uko Julina hoi bobo Pinkina ima chalukige matay manawne machadune Sonia hoida punna chatkre Borisna Ronida call torami hello chalabo Ronina yaudore Borisna yan chatharo
ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯔꯣꯅꯤꯅ ꯍꯣꯏ ꯆꯥꯊꯣꯛꯀꯦ ꯕꯣꯔꯤꯁꯅ ꯚꯤꯝꯅ ꯆꯥꯔꯒ ꯁꯨꯀꯅꯤꯅ ꯐꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩ ꯐꯥꯏꯗꯒꯦ ꯔꯣꯅꯤꯅ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯌꯧꯔꯦ ꯊꯝꯃꯒꯦ ꯕꯣꯔꯤꯁꯅ ꯍꯣꯏ ꯊꯝꯃꯣ ꯅꯨꯡꯁꯤꯕꯤ ꯂꯚ ꯌꯨ ꯔꯣꯅꯤꯅ ꯂꯚ ꯌꯨ ꯇꯨ ꯔꯣꯅꯤ ꯂꯥꯛꯄꯒ ꯄꯤꯡꯀꯤꯁꯨ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯃꯧꯄꯥꯒꯤ ꯆꯥꯛꯀꯧꯕꯅꯤꯅ ꯑꯦꯅꯤꯁꯨ ꯁꯣꯝꯗ ꯀꯟꯅ ꯀꯦꯊꯔꯤ ꯖꯦꯛꯅ ꯅꯨꯡꯁꯤꯕꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯦꯅꯤꯅ ꯂꯣꯏꯗꯣꯔꯦ ꯃꯤꯔꯔ ꯃꯃꯥꯡꯗ ꯀꯦꯔꯤꯕ ꯑꯦꯅꯤꯕꯨ ꯖꯦꯛꯅ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯜꯂꯤ ꯐꯖꯕꯅ ꯑꯩ ꯏꯇꯨꯁꯦ ꯑꯦꯅꯤꯅ ꯑꯁ ꯅꯆꯥ ꯆꯪꯂꯛꯑꯒ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯥꯎꯖꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯖꯧ ꯖꯦꯛꯅ ꯃꯈꯥꯗ ꯏꯃꯥ ꯍꯣꯏꯒ ꯂꯩꯍꯧꯏ ꯑꯦꯅꯤꯅ ꯑꯗꯣ ꯇꯥꯝꯆꯥꯁꯨ ꯐꯤꯔꯣꯜ ꯂꯣꯏꯁꯟꯕꯤꯔꯣ ꯖꯦꯛꯅ ꯅꯨꯄꯥꯅꯕꯨ ꯀꯩꯅꯣ ꯁꯠ ꯂꯣꯏꯁꯜꯂꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯑꯦꯅꯤꯅ ꯂꯣꯁꯟꯒꯗꯣ ꯈꯔ ꯇꯩꯁꯜꯂꯣ ꯖꯦꯛꯅ ꯇꯩꯕꯤꯌꯣ ꯑꯦꯅꯤꯅ ꯑꯁ ꯍꯣꯏꯁꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯂꯣꯁꯟ ꯇꯩꯕꯤꯔꯤ ꯖꯦꯛꯅ ꯏꯆꯥ ꯉꯟꯇꯥꯅ ꯌꯥꯎꯈꯤꯗꯅ ꯀꯦꯅꯕꯒ ꯅꯪꯍꯧꯗ꯭ꯔꯦ ꯑꯦꯅꯤꯅ ꯄꯦꯜꯂꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇ ꯆꯥꯛꯂꯛꯄ꯭ꯔꯥ ꯖꯦꯛꯅ ꯍꯣꯏ ꯌꯥꯝ ꯆꯥꯛꯏ ꯑꯦꯅꯤꯅ ꯆꯥꯛꯂꯛꯈꯤꯅꯤ ꯌꯥꯝ ꯋꯥꯠꯂꯤ ꯑꯅꯤꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯑꯦꯅꯤꯅ ꯏꯆꯦ ꯑꯩꯈꯣꯏ ꯆꯠꯂꯝꯃꯒꯦ ꯇꯣꯟꯅ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯂꯣꯏꯔꯦ ꯅꯣꯏ ꯇꯥꯃꯣꯒ ꯂꯥꯛꯑꯒꯦ ꯑꯦꯅꯤꯅ ꯑꯧ ꯏꯃꯥ ꯕꯕꯥ ꯆꯠꯂꯨꯈꯤꯒꯦ ꯔꯟꯕꯤꯔꯒ ꯃꯦꯝꯆꯥꯒꯅ ꯍꯣꯏ ꯍꯣꯏ ꯑꯦꯅꯤꯒ ꯖꯦꯛꯀ ꯆꯠꯈ꯭ꯔꯦ ꯃꯁꯨ ꯑꯅꯤꯗꯨꯗꯤ ꯊꯝꯃꯝꯃꯤ ꯃꯄꯨꯒ ꯃꯕꯣꯛꯀ ꯂꯩꯍꯧꯔꯦ ꯖꯦꯀꯣꯕꯅ ꯄꯨꯡꯁꯦ 11 ꯇꯥꯔꯦꯅꯦ ꯇꯣꯟꯅ ꯇꯥꯃꯣ ꯂꯣꯏꯔꯦ ꯖꯦꯀꯣꯕꯅ ꯍꯜꯂꯛꯑꯒ ꯑꯩ ꯗꯨꯀꯥꯟꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯗ ꯌꯥꯔꯣꯏ ꯇꯣꯟꯅ ꯍꯩꯃꯥ ꯉꯁꯤꯗꯤ ꯆꯠꯄꯤꯔꯅꯨ ꯍꯥꯏꯔꯒ ꯖꯦꯀꯣꯕꯅ ꯀꯨꯏꯔꯣꯏꯗ ꯑꯥꯗ ꯄꯣꯠ ꯆꯩ ꯆꯦꯟꯈꯤꯕꯁꯤꯡꯗꯨ ꯑꯉꯥꯡꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯑꯗꯨꯅꯅꯤ ꯇꯣꯟꯅ ꯍꯣꯏ ꯇꯥꯃꯣ ꯖꯦꯀꯣꯕ ꯇꯣꯟꯅ ꯀꯦꯔꯤꯕꯗꯨ ꯌꯦꯡꯉꯤ ꯇꯣꯟꯅ ꯇꯥꯃꯣ ꯊꯣꯛꯑꯝꯃꯣ ꯂꯣꯏꯔꯦ ꯑꯩꯁꯨ ꯊꯣꯔꯛꯑꯒꯦ ꯖꯦꯀꯣꯕꯅ ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯇꯣꯟꯅ ꯇꯥꯃꯣꯁꯦ ꯑꯉꯥꯡꯁꯨ ꯑꯣꯟꯈꯠꯂꯛꯏ ꯖꯦꯀꯣꯕꯅ ꯆꯍꯤ ꯌꯥꯝꯃꯛꯄꯩꯅꯦ ꯇꯣꯟꯅ ꯏꯁ ꯌꯥꯝ ꯑꯍꯜ ꯑꯣꯏꯔꯕꯗꯧꯅ ꯖꯦꯀꯣꯕꯅ 33-34 ꯁꯨꯔꯕ ꯑꯩꯕꯨ ꯑꯉꯥꯡ ꯑꯃꯨꯛ ꯁꯥꯈꯣ ꯍꯥꯏꯔꯣ ꯇꯣꯟꯅ ꯏꯁ ꯂꯣꯏꯁꯟꯕ ꯂꯣꯏꯔꯒ ꯃꯇꯩ ꯃꯅꯥꯎꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯏ ꯇꯣꯟꯅ ꯏꯃꯥ ꯕꯕꯥ ꯆꯠꯂꯨꯈꯤꯒꯦ ꯃꯦꯝꯆꯥꯒ ꯔꯟꯕꯤꯔꯒꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯖꯦꯀꯣꯕꯅ ꯊꯣꯏ ꯅꯤꯡꯉꯥꯏ ꯇꯧꯅꯨꯀꯣ ꯔꯤꯀꯤꯅ ꯍꯣꯏ ꯄꯄꯥ ꯇꯣꯟꯅ ꯅꯅꯥꯎꯒ ꯁꯥꯟꯅꯃꯤꯟꯅꯧꯀꯣ ꯔꯤꯀꯤꯅ ꯍꯣꯏ ꯃꯃꯥ ꯔꯤꯀꯤꯒ ꯔꯦꯒꯥꯟꯒ ꯇꯣꯟꯒ ꯖꯦꯀꯣꯕꯀ ꯆꯠꯈꯤꯕꯗꯨꯗ ꯄꯨꯟꯅ ꯕꯥꯏ ꯕꯥꯏ ꯇꯧꯏ ꯇꯣꯟꯅ ꯕꯥꯏ ꯕꯥꯏ ꯃꯇꯩ ꯃꯅꯥꯎꯁꯨ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯍꯔꯥꯎ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯂꯣꯏꯔꯒ ꯔꯣꯖꯔ ꯇꯣꯟꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯔꯣꯖꯔꯅ ꯏꯇꯩꯃ ꯔꯤꯀꯤ ꯍꯣꯏ ꯌꯥꯎꯔꯛꯇ꯭ꯔꯣ ꯇꯣꯟꯅ ꯑꯧ ꯏꯃꯥ ꯍꯣꯏꯒ ꯊꯅꯝꯃꯦ ꯔꯣꯖꯔꯅ ꯑꯁ ꯄꯨꯕꯤꯔꯛꯀꯦ ꯍꯥꯏꯗꯦ ꯇꯣꯟꯅ ꯏꯃꯥ ꯍꯣꯏꯅ ꯌꯦꯠꯅꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯟꯅꯖꯔꯁꯅꯨ ꯍꯥꯏꯗꯅ ꯊꯅꯝꯃꯕ ꯂꯤꯌꯣꯅ ꯔꯣꯖꯔ ꯑꯃꯗꯤ ꯇꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯔꯝꯃꯤ ꯋꯥꯈꯜꯗ ꯃꯊꯟꯇ ꯈꯜꯂꯤ ꯑꯣ ꯏꯆꯝ ꯆꯝꯂꯕꯤ ꯄꯨꯛꯆꯦꯜ ꯁꯦꯡꯂꯕꯤ ꯇꯣꯟ ꯅꯍꯥꯛ ꯑꯣꯏꯔꯦꯀꯣ ꯏꯆꯥꯒ ꯑꯃꯨꯛ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯥꯟꯈꯤꯕ ꯃꯌꯥꯝꯗꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯆꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯨꯗ꯭ꯔꯕꯅ ꯑꯀꯥꯏꯕ ꯀꯌꯥ ꯑꯣꯏꯈ꯭ꯔꯦꯀꯣ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯔꯝꯂꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯁꯣꯔꯅ ꯊꯨꯡꯅꯍꯟꯕ ꯑꯣꯏꯔꯁꯅꯨ ꯔꯣꯖꯔꯅ ꯑꯗꯨꯗꯤ ꯏꯇꯩꯃ ꯑꯩ ꯑꯁꯤꯗ ꯐꯝꯂꯨꯈꯤꯒꯦ ꯇꯣꯟꯅ ꯍꯣꯏ ꯗꯈꯤꯅꯥꯗꯣ ꯌꯥꯝ ꯇꯧꯊꯣꯛꯑꯝꯃꯣ ꯔꯣꯖꯔꯅ ꯄꯥꯝꯃꯨꯏꯌꯦ ꯂꯨꯄꯥ 100 ꯈꯛ ꯄꯤꯔꯝꯅꯤ ꯇꯣꯟ ꯅꯣꯛꯂꯒ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯀꯥꯏꯅꯈ꯭ꯔꯦ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯦ ꯍꯜꯂꯛꯄꯒ ꯀꯅꯥꯁꯨ ꯄꯣꯊꯥꯅꯗ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯟꯅꯔꯤ ꯔꯣꯖꯔꯗꯤ ꯋꯥꯔꯦꯅ ꯇꯨꯝꯈ꯭ꯔꯦ ꯁꯣꯅꯤꯌꯥꯒꯤ ꯐꯣꯟ ꯂꯥꯛꯄꯗ ꯐꯨꯛ ꯍꯧꯒꯠꯂꯤ ꯔꯣꯖꯔ ꯐꯣꯟꯗꯨ ꯐꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ ꯔꯣꯖꯔꯅ ꯀꯅꯥꯏ ꯅꯨꯄꯤꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯥꯗꯨꯅ ꯑꯩ ꯅꯨꯄꯤ ꯁꯣꯅꯤꯌꯥꯗꯣ ꯔꯣꯖꯔꯅ
Oi, nangse usitriba haidura, ha, minnai masa biki haibadura. Nupaduna, kanano, biki haibo, aidi amani. Roserna, ama haidi. Nupaduna, ngakta pahalo kay dorage, masu mau oire khange, aisu nupi thire, thaina kuinarambane. Roser, sauraga, phone du laktana langi. Poche kaibagi makhol tabada, Sonia prabaka khalai. Sonia na, da, kay dorage. Roser na, nui napa taure, chintibi, nang nupa kaya koi ha. Sonia na, kaino, dadana haibiri sibo. Roser na, nawa kanano khangde phone tawra ambane. Sonia sagalai, nang dong na nupi yang koi rakpo manbro. Roser na, ai kaida nupi yang koi ha, ai maramda nang loina khangi banatra, nang dong na aropi thamlakte, mona singau lakpi. Sonia na, koi di, lona lona nupa yang koi nui napado aigi ex ni. Roser wahai duda mamitu laukthorei. Kari haiba? Sonia na, nui napado aigi ex ni haiba. Roser sauraga nang da hatlagera. Sonia na, da. Roser puhogolei. Kari aigi iba nangi ex ni haiba. Sonia na, haima, da kaidoroge. Roser gyan lai. Phone lang kibadu kueng gingi. As mang wera male tin tugat chaye. Sonia na kai mangno hosipo. Roser na haidok bai gaise lao. Roser na Sonia bo mukut pairaga phat chingsin khre. Matang asida wari loisinjare. Wari asibu hobadagi loiba phau lepa leitana tabirakliba listeners khudingmakpu Manipuri Story Collection gi maikedagi hainingai leitana thagatpa phongdokjari 3 days ki break macha ama laujaraga miyam gi damakta wari anauba amamu puraga soidana laksage. Till then, stay tuned, stay safe, keep listening guys. Good night.